ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯏꯕ ꯀꯦꯁꯣ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕ ꯀꯦꯁꯣ ꯀꯦꯁꯣꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯅꯤ ꯇꯝꯐꯥ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯃꯃꯤꯡꯅ ꯅꯤꯡꯊꯦꯝꯕ ꯀꯧꯏ ꯍꯥꯏꯔꯤꯕ ꯀꯦꯁꯣꯒꯤ ꯃꯆꯥ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯁꯣ ꯃꯥꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯃꯥꯏꯕ ꯑꯣꯏꯅ ꯂꯩꯕꯅꯤ ꯌꯥꯝꯅꯗꯤ ꯍꯩꯇꯦ ꯈꯔ ꯈꯔꯗꯤ ꯍꯩꯖꯕ ꯀꯦꯁꯣꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯅ ꯇꯧꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯐꯖꯅ ꯇꯝꯃꯒ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯁꯣꯅꯗꯤ ꯍꯣꯏ ꯍꯣꯏ ꯇꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯅ ꯃꯥꯏꯕꯒꯤ ꯊꯕꯛꯇꯤ ꯇꯣꯛꯂꯝꯗꯦ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤ ꯃꯥꯅ ꯉꯍꯥꯟꯋꯥꯏꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯡꯐꯩ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯃꯥꯏꯕ ꯑꯍꯟ ꯑꯃꯗꯒꯤ ꯈꯔ ꯇꯝꯍꯧꯕꯅꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯧꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯖꯗꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕꯤꯗꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯁꯤꯗ ꯀꯦꯁꯣꯅ ꯀꯅꯥꯅꯣꯅꯦ ꯑꯗꯨ ꯄꯥꯈꯠꯅ ꯀꯧꯔꯤꯗꯨꯕꯣ ꯅꯠꯇꯦ ꯍꯨꯏꯅꯒ ꯇꯥꯟꯅꯔꯛꯄ꯭ꯔꯣ ꯃꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯃꯥꯏꯕ ꯀꯦꯁꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯥꯏꯕ ꯀꯦꯁꯣ ꯍꯦꯛ ꯎꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯔꯦꯗ ꯑꯗꯨ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯅ ꯀꯧꯔꯤꯗꯨꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯟꯗꯗꯣ ꯑꯁꯤꯒꯤ ꯃꯅꯤꯡꯒꯤꯗ ꯂꯩꯕ ꯂꯧꯈꯣꯡꯗꯨꯗ ꯈꯣꯏ ꯆꯣꯞꯄ ꯆꯠꯂꯨꯕꯅꯦ ꯑꯗꯒꯤ ꯍꯜꯂꯛꯑꯒ ꯀꯔꯤꯅꯣ ꯅꯣꯛꯄꯨꯋꯣ ꯂꯥꯎꯕꯋꯣ ꯈꯣꯡꯕꯋꯣ ꯕꯤꯀꯥꯔ ꯑꯃ ꯑꯣꯏꯍꯧꯔꯦ ꯑꯣꯖꯥ ꯑꯗ ꯃꯌꯥꯝꯅ ꯑꯣꯖꯥꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯌꯥꯔꯒꯗꯤ ꯑꯝꯇ ꯆꯠꯁꯤꯕ ꯑꯗꯨꯒꯤ ꯂꯥꯏꯅꯥꯗꯨꯗꯤ ꯑꯩꯗꯤ ꯍꯩꯇꯕꯅꯤꯅꯦ ꯑꯗꯣ ꯌꯦꯡꯉꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯔꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯈꯔꯗꯤ ꯊꯨꯕꯤꯌꯨ ꯑꯁꯣꯝꯗ ꯑꯅꯥꯕꯗꯨ ꯐ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯍꯣꯏꯗ ꯑꯗꯨꯗꯤ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯦꯁꯣ ꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯀꯦꯁꯣꯅ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯧꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯈꯤ ꯃꯇꯝ ꯑꯁꯤꯗ ꯑꯅꯥꯕ ꯑꯗꯨꯗ ꯐꯪꯂꯤꯕ ꯃꯤꯍꯨꯟ ꯑꯗꯨꯅ ꯑꯅꯥꯕ ꯑꯗꯨ ꯂꯥꯏ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒꯤ ꯁꯥꯍꯨꯝ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯦꯁꯣꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯐꯍꯟꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ ꯃꯁꯤꯗꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯤꯗꯤ ꯑꯩ ꯉꯝꯂꯣꯏ ꯈꯔ ꯂꯨꯏ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯑꯅꯥꯕ ꯑꯁꯤ ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯅꯪꯅ ꯀꯔꯝꯅ ꯃꯥꯏꯕ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯆꯩꯅꯔꯛꯈꯤ ꯀꯦꯁꯣ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ ꯀꯦꯁꯣꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯅꯥꯕ ꯑꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯅꯥꯕ ꯑꯁꯤ ꯌꯦꯡꯕ ꯍꯩꯔꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯑꯅꯥꯕ ꯑꯁꯤ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯅꯠꯇꯦ ꯅꯈꯣꯏꯅ ꯀꯧꯔꯕꯗꯨꯗ ꯑꯩ ꯂꯥꯛꯄꯅꯤꯅꯦ ꯑꯁꯨꯝꯅ ꯑꯅꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯒ ꯑꯃꯥꯏꯕ ꯀꯦꯁꯣꯒ ꯋꯥ ꯈꯔ ꯍꯥꯏꯅꯈꯤ ꯃꯌꯥꯝꯁꯨ ꯈꯖꯤꯛꯇꯒꯤ ꯁꯥꯎꯒꯠꯅꯔꯛꯇꯨꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅꯁꯨ ꯈꯨꯝꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯟꯅꯈꯤ ꯑꯗꯨꯒ ꯀꯦꯁꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟ ꯊꯪꯅꯕꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯑꯅꯥꯕ ꯑꯗꯨ ꯂꯥꯌꯦꯡꯍꯟꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯈꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨ ꯑꯅꯥꯕ ꯑꯗꯨ ꯂꯥꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯧꯕ ꯎꯍꯤꯟ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯦꯁꯣ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯈꯤ ꯃꯥꯏꯕ ꯑꯗꯨꯅꯗꯤ ꯀꯦꯁꯣꯒꯤ ꯃꯃꯤꯡ ꯈꯪꯗꯦ
chumna mahakti ujaba khaktani maiba aduna kesogi manak hek jawrakpada kesona maiba adubu khamki khura amta ngai bi khoba khurabu asida lehoba anabado layengba amaiba oibirabra mane mane bungo adu kaidoraba oja maiba ojagi sangai sibu kadaidano ai nong lakjage aduga wafam amta tana janingba lambi sida nungai trabo oja aduna oja ai nong lakke aduga tanaji haibabu kari kaigedage ibungo yaida tanaraga loredana sidagi sum chatlaga sana khongnang ama hobani aduga ne ising khong ama su lanbani khong adu lalaga awang pangna lao aduga maiba lukhoi hayu adum khanglani da asumna maiba lukhoi amadi keso wari sanaki masigi matung maiba aduga wa khara hainaraba matung kesona maiba adugi yum lepham khangki aduga nongma lakke hainaraga makhoi kainare maiba lukhoi chatkraba matung kesona mayumda chatna khalli masigi maiba asida aina but sadabagi mantra du tamlaba aduga aibu ikaiba pikhiba mayam adu otke khangani asumna keso wakhal amada tawduna nokphet mayumda changi aduda keso ki loinabi bilasini na haima kaino tawri isina momu nuaga la isibo heloi go unarba jalane aina ne maibagi thabakse tawbiranu haibane ba sukja hegyadi machanupi singnasu tawrunu haibado tabidiyaba asumna bilasini na ngang duna keso ki manakta prap changchili masida kesona mama kaino minangna ngang lidubo ai kaisu tawde haiwani lao yum changasi asumna numit adu haukhre mathangi no nganbada keso ayuk na hogatuna iru jamai thajaraga maibal lukhoigi manakta chatki asumna maibal lukhoigi yum thirakpada matam khara haujinkhre kona thangda thengnarakpadagi maibal lukhoigi yum aduda changakhi maibal lukhoiga unaraba matung kesona maiba aduda hairami oja aise ikoi likai aduda maiba oina khara chachabani yamna kanadi haiba nati asumna hairaga mamangda mungonda thukiba khna chainabagi thaudok adu wari likhi masigi matung kesona maiba lukhoida mahaksu maiba oiningi aduna khara tambiyo haijakhi masida maiba lukhoinasu hoi tamlaga loredana haiduna yawirakhi asumna keso maiba lukhoida maiba tamki pukning changna singnaba amaga loinana tamkibana keso angakpa phangna haigalakle asumna tha khara haukhre kesona mage lekai aduda layeng tawkhide adubu atopa lekai jadi chatuna layeng bagi thabak tawki maramasina lekai miyamna yamna saunaki aduga thina chaiba ngangbasu tawnarai masidagi nongma kesona maiba lukhoida lai sanage karamna lai sanagani haina hangki masida lukhoina madu afaba thabak nate tawruno haina yakhide masida kesona haimanbadagi lukhoisu yare masigi matung kesona lai sanabagi mantra adu changyeng toge haina khalakhi nongma ahing athengbada keso mahak mathanta lamhang amada lakhi aduga mana porakpa pochai khara lauthoraklaga lai ama kauki mahangna lai adu kauba horakpada akanba nong nuksit sitpa manak nakpada leiba huising kappa lawba hongnarai matam masida keso kiba horakle mahakna lai kauriba adu tukla sira haina khalki adubu hera nupa masanabo kauni haradi hekta kaurage asumna khanduna lai kaubugi mantra adu makha chatharai matam masida kesona soliba soifadraba mantra aduna but ama thorakhi matam aduda but aduna karigino nangna aibu kauriba se haina hangakpada kesodu ki khibana khumpham khangdre but adugi makhwangi saruk makhaidi mami sami oina uki aduga mamai adumadi mayek sengna uba phangki but adugi khonjal tabada kesona nupani haibasi khangki maram asina keso kiba kharadi phaki
ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯨꯠ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯁꯥꯊꯤꯒꯜꯂꯤ꯫ ꯕꯨꯠ ꯅꯨꯄꯥꯗꯤ ꯄꯥꯛꯅ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯅ ꯀꯦꯁꯣꯅ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯕꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯪ ꯑꯗꯨꯗ ꯀꯦꯁꯣꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯒꯦ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯁꯣꯅ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯤꯁꯛ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ, ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯪ ꯆꯪꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕ ꯈꯔ ꯇꯧꯔꯨꯆꯣ" ꯍꯥꯏꯅ ꯕꯨꯠ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯥꯏꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ, ꯑꯩꯒꯤ ꯏꯊꯧꯗꯤ ꯊꯕꯛ ꯁꯨꯕꯒꯤꯅꯤ꯫ ꯐꯔꯦ, ꯃꯇꯨꯡꯗ ꯊꯕꯛ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯕꯨ ꯆꯠꯈꯤꯅꯕ ꯑꯌꯥꯕ ꯄꯤꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯀꯦꯁꯣꯁꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ "ꯐꯔꯦ ꯐꯔꯦ ꯆꯠꯂꯣ" ꯍꯥꯏꯗꯨꯅ ꯕꯨꯠ ꯑꯗꯨꯅ ꯆꯠꯈꯤꯅꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯕꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯦꯁꯣꯁꯨ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕ ꯀꯦꯁꯣꯅ ꯃꯥꯒꯤ ꯑꯣꯖꯥ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯉꯔꯥꯡ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯇꯝꯈꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯥꯖꯤꯟꯕ ꯌꯥꯕ ꯄꯣꯠ ꯑꯃꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯀꯦꯁꯣꯅ ꯂꯨꯈꯣꯏꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯂꯨꯈꯣꯏꯅ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗ ꯀꯦꯁꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ ꯀꯦꯁꯣ, ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯑꯩ ꯄꯤꯔꯒꯦ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯒꯦꯔꯣ? ꯀꯔꯤꯒꯨꯝꯕꯗ ꯅꯪꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯅꯪꯅ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯕꯨꯠ ꯂꯥꯏ ꯃꯈꯜ ꯀꯌꯥꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯅꯕ ꯃꯟꯇ꯭ꯔ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ, ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯪꯉꯣꯟꯗ ꯄꯤꯒꯦ"꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ "ꯀꯔꯝꯕ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯅꯕ ꯍꯣꯠꯅꯒꯦ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯄ ꯆꯤꯡꯒꯤ ꯈꯨꯟ ꯑꯃꯗ ꯑꯃꯟꯕ ꯒꯨꯍꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯑꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯄꯠꯄ ꯑꯄꯨꯝꯕ ꯁꯔꯨ ꯁꯌꯥꯡ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯅꯨꯡꯅ ꯁꯥꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯅꯨꯡꯅ ꯁꯥꯕ ꯂꯩ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯂꯩ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯨꯡꯉꯧ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡꯉꯧ ꯑꯗꯨ ꯂꯧꯔꯨꯔꯒ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯃꯗꯨ ꯉꯝꯂꯕꯗꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯏꯔꯤꯛ, ꯅꯪꯅ ꯇꯥꯛꯎ ꯍꯥꯏꯕ ꯃꯟꯇ꯭ꯔ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯀꯅꯤ꯫ ꯃꯟꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗ ꯀꯦꯁꯣꯅ ꯂꯨꯈꯣꯏꯗ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯀꯔꯤꯒꯤꯅꯣ ꯒꯨꯍꯥ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯕꯣ? ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯨꯡꯉꯧ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ?" ꯃꯁꯤꯗ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯅ ꯁꯥꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯅꯨꯡꯉꯧ ꯑꯗꯨ ꯑꯆꯝꯕ ꯅꯨꯡꯉꯧ ꯅꯠꯇꯦ, ꯂꯥꯏꯒꯤ ꯅꯨꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯕ ꯃꯥꯏꯕ ꯄꯟꯗꯤꯠꯁꯤꯡꯅ ꯅꯨꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯅꯨꯡꯅꯤ꯫ ꯅꯨꯡ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕꯗ ꯈꯨꯟ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯜꯂꯤ ꯄꯨꯅꯔꯒ ꯉꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯂꯧꯕ ꯆꯪꯂꯨꯕ ꯑꯍꯩ ꯑꯍꯩꯕ ꯃꯥꯏꯕ ꯀꯌꯥ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯗꯨꯅ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯂꯤ, ꯑꯗꯨꯒ ꯒꯨꯍꯥ ꯑꯗꯨꯗ ꯐꯨꯝꯅꯅꯕ ꯇꯪꯊꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯒꯨꯍꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯨꯡ ꯍꯨꯕ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯌꯥꯝꯅ ꯐꯨꯝꯖꯤꯜꯂꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯈꯨꯟ ꯃꯌꯥꯝꯅ ꯋꯥꯅ ꯁꯦꯟꯅꯔꯤꯕ ꯑꯗꯨ ꯁꯦꯟꯅꯔꯔꯣꯏ, ꯑꯗꯨꯒ ꯅꯨꯡ ꯑꯗꯨ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯈꯨꯟ ꯑꯗꯨ ꯄꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯅꯨꯡꯉꯧ ꯑꯗꯨ ꯍꯨꯔꯨꯒꯗꯕꯅꯤ꯫ ꯅꯠꯇꯦ ꯃꯗꯨꯕꯨ ꯀꯦꯁꯣ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ?" ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯦꯁꯣ ꯌꯥꯝꯅ ꯈꯟꯖꯥꯟꯅꯈꯤ꯫ ꯃꯟꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯈꯤ, ꯑꯗꯨꯒ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯆꯠꯄ ꯀꯤꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯀꯔꯤꯒꯨꯝꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯈ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯀꯦꯁꯣꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯅꯨꯡꯉꯧ ꯑꯗꯨ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯗꯤ ꯌꯥꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯁꯤꯗ ꯂꯨꯈꯣꯏꯅ "ꯌꯥꯏꯗ ꯌꯥꯏꯗ,
ngomdragasu halakpa kaisu kaide asumna haibadagi kesona phare adudi oja ai chatlage haina lukhoida haiki masidigi lukhoina chatkadaba numit amadi lambi adu takhi maiba kesona magi oja lukhoida nungau adu loba ngamdabadagi yumda amu halakpadi yabra haina hangki masida lukhoina yaida ngamdragasu halakpa kaisu kaide asumna haibadagi kesona phare adudi ai chatlage haina lukhoida haiki masidagi lukhoina chatkadaba numit amadi lambi adu takhi masigi matung keso yumda halaktuna lairembi leiba mafam aduda chatnanaba sem sakhi wafam adu magi nupi angang singdadi haidoklamde makhoidadi langphai chatlibani haina haijinki masigi matung keso lairembi leiba mafam aduda lakle maiba lukhoina kesoda khul adu yongodaba lambi talaklabanina mahak khun adu yongnaba chatki mahakna khun adu joromdaida numit takhre numidang amamba marak aduda kesona asum lakpada khungi maingal adu uki keso mihun chongba horakle adubu mahak khun aduda changsinbadi lepte masida kesona khul adu yobada khul aduda achauba harau kumai ama pangthoktuna leiramki marak sida kesona khunja mayamna harau nungaiba pangthoklingai khun adugi akoibada koichat chatuna lairembi adubu thiki phanayamna thirabasu phangkide kesona khali kainune ojanadi khun asida lairembi ama leihai lairembi leiba mafamduda guha amasu leihai aina asuk yamna chatlise leiteda kadaida leiba janone asumna haiduna thiba yaba thiraba matung keso sauningum karigum manak adwaida leiba khunja amada mahasoi sidagi lairembidu kaide chatkrage haina hanglure masida khunja nupa aduna krira adu hangpati haina hangaki masida kesodu khumpham khangdaduna masa humang kangkhalakli mikup aduda khanghoudana khunjagi miyoi kharasu yomchillakhi maiba keso ki khibana masa adu thak nikle masidagi mana wa hangluba nupa aduna nupa nang krigi ki panone aikhoi krisu toroine nang lairempi adu hangpati karigino hangpani ne masida kesona khumpham khangdaduna ai lairembi du khurumjage na lakpane aigi imung manungse awa na yamna nangba aduda chingi ipa ama thengnabadagi lairembi adu khurumuso adu waradi awaba kokani haibaduda ai khurumba lakpane asumna kesona wa laithoklaga khumki masida nupa aduna aikoi lairempi se khoramlapati awaba koe haibado achumbane ko aikoi nasu mase ko sahi khudingi numit kunni latpane ado nang laibak phatte ngarang laklabadi khorum chapa nang katabani ne ngasidi lairempi tu loisinba numit oipani ne ado nang ti katai takira masida kesona aise athapa khun amadagi ne athepa khuntagi oipipa yam nungaite ne ko ado mathang ki chahi ngai piyo atuka aikhoi ki lairempi se khoiram piyo ne ngasi kiti ko lairempi ma latpagi loisinpagi haraupa oina mayam langpa se yaupiro atuka acha athak singse chapiyo atuka atomki awapato kokpa oisano ko asumna kesona haibadu mayamna thajaduna mabu lairembi latpal loisinbagi harauba adu yauki adubu mahak lairembi adu karino haiba mahak gyandi takhide masidagi kesona khunjagi ahan amada lairembi adugi maramda hangki masida ahan aduna makhoina latliba lairembi asi ngahan waida khul asida liyanglu kobi masak matog yamna phajabi nupi ama khulakpagi masa oina pokhi mahak mathungna maringjal yamna phabini khun aduda landarakpada mahakna chenthokuna mayoknei mahak laibana khunja asida mi amatana lam henba ngamkhide aduga atopa khunjana su mahak laibadagi kinakhi maram asina khun asi sahonga hongna pankhi asumna palingai atopa khunja pakhang amana liyanglubu nuksiba sasinakhi aduga
ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯃꯥꯒꯤ ꯊꯛꯅ ꯆꯥꯅꯕ ꯄꯣꯠꯇ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯈꯤ꯫ ꯂꯥꯟ ꯑꯗꯨꯗ ꯂꯤꯌꯥꯡꯂꯨꯒꯤ ꯃꯄꯥ ꯈꯨꯂꯥꯛꯄꯁꯨ ꯁꯤꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯂꯤꯌꯥꯡꯂꯨꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯕꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯄꯨ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯏꯔꯥꯠꯂꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯑꯍꯟ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯣꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯆꯪꯂꯤꯕ ꯈꯨꯟ ꯑꯁꯤꯕꯨ ꯂꯥꯜꯂ ꯖꯥꯠꯂꯅꯦ? ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯀꯦꯁꯣꯁꯨ ꯈꯨꯟꯖꯥ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯅꯣꯡꯃꯇꯪ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯍꯥꯏꯅ ꯀꯦꯁꯣꯅ ꯍꯥꯏꯕꯗꯒꯤ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯒ ꯋꯥꯕꯅꯦ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯀꯦꯁꯣꯅ ꯍꯧꯒꯠꯂꯛꯄꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯀꯦꯁꯣꯅ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯄꯗ ꯈꯨꯟ ꯑꯗꯨꯒꯤ ꯂꯣꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯤ ꯀꯞꯅꯕ ꯂꯥꯎꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯦꯁꯣꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯉꯔꯥꯡ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯍꯟ ꯑꯗꯨꯗ ꯍꯪꯈꯤ꯫ ꯑꯍꯟ ꯑꯗꯨꯅ, ꯏꯆꯥꯅꯨꯄꯥ, ꯑꯉꯥꯡ ꯑꯁꯤꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯁꯦ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯁꯦ ꯍꯦꯛ ꯑꯣꯛꯅꯔꯕ ꯑꯗꯨꯝ ꯁꯤꯒꯅꯤ, ꯀꯅꯥꯅꯁꯨ ꯀꯟꯄ ꯉꯝꯇꯕꯅꯦ꯫ ꯑꯗꯨꯒꯤ ꯃꯌꯥꯝ ꯀꯞꯅꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯥ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯦꯁꯣꯅ, ꯏꯄꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯒꯅꯣ, ꯑꯩ ꯂꯩꯇꯥꯏꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯦꯁꯣꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯥꯡꯈꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯒ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯟꯅ ꯌꯩꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯀꯦꯁꯣꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯍꯥꯏꯕꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯀꯦꯁꯣꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯑꯅꯥꯕ ꯐꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯀꯦꯁꯣꯕꯨꯁꯨ ꯊꯥꯒꯠꯅꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝꯗ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯇꯥꯔꯒ ꯁꯤꯈꯤꯕ ꯃꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯅꯤ ꯉꯁꯤ ꯃꯌꯥꯝꯗ ꯑꯣꯠꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯀꯦꯁꯣꯅ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯈꯣꯏꯔꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯄꯦꯟꯗꯨꯅ ꯀꯦꯁꯣꯗ ꯏꯔꯣꯏ ꯑꯃ ꯄꯤꯈꯤ꯫ ꯑꯗꯨꯒ ꯁꯖꯤꯒꯤ ꯃꯆꯤ ꯃꯥꯟꯕ ꯑꯃꯁꯨ ꯄꯤꯈꯤ꯫ ꯃꯁꯤꯗ ꯀꯦꯁꯣꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯍꯟ ꯑꯗꯨꯅ ꯀꯦꯁꯣꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥ, ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯈꯨꯏꯄꯥꯡ ꯆꯩ ꯀꯧꯏ꯫ ꯃꯁꯤꯅ ꯅꯪꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯆꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯣꯅ, ꯑꯗꯨ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯁꯤꯗ ꯑꯍꯟ ꯑꯗꯨꯅ ꯅꯣꯛꯂꯒ, ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯑꯉꯥꯡ ꯑꯅꯤꯁꯨ ꯅꯪꯅ ꯀꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯃꯜꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤꯅꯦ꯫ ꯐꯔꯦ, ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯊꯣꯏꯅ ꯈꯜꯂꯨꯔꯅꯨꯀꯣ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯏꯔꯣꯏ ꯑꯁꯤ ꯇꯣꯡꯗꯨꯅ ꯆꯠꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯦꯁꯣ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯍꯔꯥꯎ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯁꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯌꯨꯝ ꯌꯧꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯝꯈꯤ꯫
ꯃꯁꯤꯗ ꯀꯦꯁꯣꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯒꯥꯁꯤꯅ ꯃꯤꯅ ꯊꯨꯒꯥꯏꯔꯝꯃꯗꯧꯅ ꯇꯧꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯑꯃ ꯊꯣꯛꯇꯨꯅ ꯃꯤ ꯃꯊꯪ ꯍꯥꯠꯂꯤ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯗꯨ ꯀꯦꯁꯣꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯈꯪꯅꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯂꯒ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯝꯂꯤꯕꯅꯤ ꯃꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯨꯕꯗ ꯑꯩꯕꯨꯁꯨ ꯃꯥꯏꯕ ꯐꯠꯇꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯀꯦꯁꯣꯗ ꯇꯝꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯣ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯖꯥ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯀꯦꯁꯣ ꯂꯨꯈꯣꯏꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯂꯨꯈꯣꯏꯕꯨ ꯀꯧꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯀꯦꯁꯣꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯏꯃꯨꯡꯗ ꯆꯪꯂꯛꯅꯕ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨ ꯂꯩꯔꯝꯗꯦ ꯍꯥꯟꯅꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯝꯅ ꯑꯣꯖꯥꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯅꯨꯡꯉꯧ ꯑꯗꯨ ꯂꯧꯔꯨꯅꯕ ꯑꯩꯕꯨ ꯊꯥꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏꯅ ꯀꯦꯁꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕ ꯄꯥꯝꯕꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯂꯩꯀꯥꯏꯗ ꯕꯨꯠ ꯑꯃ ꯊꯣꯛꯂꯛꯑꯒ ꯃꯤ ꯍꯥꯠꯄ ꯍꯧꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯦꯁꯣ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯂꯩꯇꯦ ꯑꯩꯅ ꯑꯩꯒꯤ ꯕꯨꯠ ꯀꯌꯥ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯕꯨꯠ ꯂꯩꯇꯦ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨ ꯃꯤꯅ ꯄꯣꯠ ꯆꯩ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯠꯇꯣꯛꯂꯝꯕ ꯉꯥꯛꯇꯅꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯥꯏꯅꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯅꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯁꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕ ꯀꯦꯁꯣꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨ ꯄꯤꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯀꯦꯁꯣ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯂꯨꯈꯣꯏꯅ ꯀꯦꯁꯣ ꯅꯪ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯀꯦꯁꯣꯅ ꯃꯥꯅ ꯄꯣꯔꯛꯄ ꯁꯖꯤꯒꯤ ꯃꯆꯤ ꯃꯥꯟꯕ ꯑꯗꯨ ꯂꯨꯈꯣꯏꯗ ꯄꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯗ ꯇꯝꯂꯛꯂꯤꯕ ꯑꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯃꯃꯜ ꯑꯃꯠꯇ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯖꯥꯅ ꯇꯝꯕꯤꯕꯒꯤ ꯃꯃꯜ ꯑꯗꯨ ꯄꯤꯔꯕꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯥꯏꯒꯤ ꯄꯣꯠꯁꯛꯅꯤ ꯃꯁꯤ ꯂꯩꯔꯕꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯃꯁꯤ ꯑꯣꯖꯥꯅ ꯑꯣꯏꯕꯤꯍꯧꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯀꯦꯁꯣꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯈꯠꯂꯒ ꯌꯦꯡꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯦꯁꯣ ꯃꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯔꯟꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯃꯜ ꯂꯧꯒꯦ ꯍꯥꯏꯈꯤꯗꯦꯅꯦ ꯐꯔꯦ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩ ꯄꯤꯔꯒꯦꯀꯣ ꯑꯗꯨꯕꯨ ꯀꯦꯁꯣ ꯅꯪꯅ ꯐꯠꯇꯕ ꯂꯝꯕꯤꯗꯗꯤ ꯁꯤꯖꯤꯟꯅꯒꯅꯨꯀꯣ ꯅꯪꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯁꯨ ꯄꯨꯖꯈꯣꯗꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯈꯣꯏꯅ ꯂꯥꯏꯔꯤꯛ 3 ꯄꯤꯔꯛꯈꯤ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯃꯥꯏꯕ ꯂꯨꯈꯣꯏꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯣꯖꯥꯅ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯕꯤꯔꯛꯎ ꯉꯁꯤꯒꯤꯗꯤ ꯍꯟꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯦꯁꯣ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯀꯦꯁꯣꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯁꯣ ꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯁꯤꯗ ꯀꯦꯁꯣꯅ ꯑꯩ ꯕꯨꯠ ꯁꯥꯟꯅꯅꯕ ꯃꯟꯇ꯭ꯔ ꯏꯕ ꯂꯥꯏꯔꯤꯛ ꯈꯔ ꯂꯧꯔꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯕꯤꯂꯥꯁꯤꯅꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯕꯤꯂꯥꯁꯤꯅꯤꯅ ꯀꯦꯁꯣ ꯁꯥꯎꯔꯦ ꯈꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯃꯁꯤꯗ ꯀꯦꯁꯣꯅ ꯍꯣꯏꯗ ꯇꯧꯔꯣꯏꯗ ꯀꯔꯤꯒꯤ ꯇꯧꯔꯨꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯣꯅ ꯃꯥꯅ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯃꯟꯇ꯭ꯔ ꯄꯥꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯣꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯀꯦꯁꯣ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨ ꯇꯧꯒꯅꯨ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯦꯁꯣꯗꯤ ꯃꯥꯒꯤ ꯑꯣꯖꯥ ꯂꯨꯈꯣꯏꯅ ꯃꯥꯕꯨ ꯌꯦꯡꯁꯤꯜꯂꯨꯅꯕ ꯊꯥꯔꯛꯄ ꯕꯨꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ
ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡꯅꯥꯎꯗ ꯂꯩꯔꯤꯕ ꯕꯨꯠ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯕꯁꯨ ꯀꯦꯁꯣꯅ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯀꯦꯁꯣꯁꯨ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯥꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯀꯦꯁꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯂꯥꯁꯤꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ꯫ ꯌꯨꯝ ꯑꯁꯦ ꯂꯥꯏꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒꯗꯕꯅꯤ꯫ ꯂꯥꯏꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕꯗꯤ ꯉꯥꯎꯅ ꯐꯩꯅ ꯅꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕꯒꯤꯗꯃꯛ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯥꯏꯕ ꯀꯦꯁꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯗꯧꯔꯤꯅꯣ? ꯃꯌꯥꯝꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯅꯣ? ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯦꯁꯣꯅ ꯃꯈꯣꯏ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯔꯛꯏ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯑꯩꯕꯨ ꯐꯨꯈꯤꯕ ꯌꯥꯏ꯫ ꯑꯩꯒꯤ ꯋꯥꯁꯨ ꯃꯈꯣꯏꯅ ꯇꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯤꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯔꯤꯕ ꯑꯄꯪꯕ ꯂꯩꯀꯥꯏ ꯑꯁꯦ ꯑꯩꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯒ ꯋꯥꯔꯛꯀꯦꯅꯦ ꯃꯃꯥ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯏꯔꯣꯏ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯅꯈꯣꯏꯅ ꯑꯩ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯃꯁꯤꯗ ꯕꯤꯂꯥꯁꯤꯅꯤꯅ, ꯐꯔꯦ, ꯃꯣꯏ ꯄꯥꯕꯨꯡꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤ ꯁꯤꯕ ꯅꯥꯕꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦ꯫ ꯍꯣꯏꯗ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯁꯤꯍꯜꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯅꯆꯥꯁꯤꯡꯒ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯨ, ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ꯫ ꯏꯆꯥꯁꯥ, ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯀꯞꯀꯅꯨ꯫ ꯑꯁꯨꯝꯅ ꯀꯦꯁꯣ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯏꯔꯣꯏ ꯑꯗꯨ ꯇꯣꯡꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯏ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯑꯃꯟꯕ ꯌꯨꯝ ꯑꯃ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯦꯁꯣ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯦꯁꯣꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯣ, ꯀꯔꯤ ꯍꯪꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯃꯁꯤꯗ ꯀꯦꯁꯣꯅ, ꯑꯩ ꯑꯊꯥꯞꯄ ꯈꯨꯟ ꯑꯃꯗꯒꯤꯅꯦ꯫ ꯅꯣꯡ ꯅꯤꯅꯤꯗ ꯌꯨꯝ ꯑꯁꯤꯗ ꯄꯟꯖꯒꯦ꯫ ꯑꯩ ꯆꯤꯡꯈꯨꯟ ꯑꯃ ꯌꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ, ꯑꯩꯈꯣꯏꯗꯤ ꯑꯅꯥꯕꯁꯨ ꯂꯩ, ꯑꯗꯨꯒ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯕꯥꯅꯤꯗꯪ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯀꯦꯁꯣꯅ, ꯑꯕꯣꯛ, ꯑꯩꯁꯦ ꯃꯥꯏꯕꯅꯤ꯫ ꯆꯤꯡꯈꯨꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯊꯤꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯥꯔꯤꯕꯗꯨꯕꯣ ꯑꯩ ꯌꯦꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯔꯥꯎ, ꯏꯁ ꯐꯔꯦꯗ ꯏꯕꯨꯡꯉꯣ, ꯂꯥꯏꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗꯕ ꯑꯅꯥꯕꯅꯤ꯫ ꯑꯗꯣ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯂꯥꯏꯌꯦꯡꯗꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯅꯅꯦ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯂꯩꯔꯣ꯫ ꯅꯥꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤꯅꯦ, ꯅꯪꯅ ꯑꯃꯨꯛꯇ ꯂꯥꯏꯌꯦꯡꯉꯝꯃꯨꯕ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯦꯁꯣꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯅꯥꯕꯗꯨ ꯂꯥꯏꯌꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯀꯦꯁꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ, ꯀꯦꯁꯣ ꯉꯔꯥꯡ ꯂꯥꯛꯏ ꯍꯥꯏ, ꯀꯧꯊꯣꯔꯛꯎ, ꯋꯥ ꯉꯥꯡꯅꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯕꯤꯂꯥꯁꯤꯅꯤꯅ, ꯀꯅꯥꯅ ꯎꯍꯧꯕ ꯄꯥꯎꯅꯣ, ꯃꯥꯗꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯐꯠꯇꯕꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯆꯩꯔꯝꯂꯒ ꯐꯨꯕ ꯌꯥꯕꯁꯨ ꯐꯨꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯀꯦꯁꯣꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ
खरा चटलगा लैबा लम्हांग अदुदा केसो थोक्तुना ख्वाइदगी साथीबा बुट अमा खल्लगा कौखी हंदक्ति केसो मसादा अकीबा करिसु फाउखिदे महाक छाउनिंगमना मसा अदु थुमत्खिबना बुट अदुबु परप लाक्नबा कौखी मतम असिदा अकीबा खुंजल कया ताबदा नतना सप्त कया तौबा हौरक्ले इसिंग सु लैतबा मफम अदुदा इचेल इराव खोलगी मखोल तारई अदुगा नुंसित सुसितना लमांग अदुदा हौरिबा अपिक अपिपा नापीसिंग अदुसु यामना कन्ना नोमली मसिदा नतना मीना लाव खोंपगी अकीबा खुंजल सु तारई असुमना सप्त तौरबा मतुंग मनिंग ममांग ज्ञान तादबा मुसिन मुबा बुट अमा पाक्थरगा केसोगी मनाक्ता असुम चंगसिल्लक्ले केसो मधु उबदा मसा अदु कीदबदी ngamlamde अदुबु कीबा अदु फाथरगा बुट अदुदा हाइरई हाय बुट नंगोंदा आइना वा अमा हाइगे मुन्ना तावको मफम असिदगी खरा चटलगा खुन अमा लैबनी हारिबा खुन अदुदा नंग चटलो अदुगा हौजिक फावबा तुमद्रिबा मियोई सिंगदा नंगना अकी अखंग पीरुसो अदुगा थवाई लौबदी यारोइको असुमना केसोना बुट अदुदा हाइबदगी बुट अदु करीमता खुमलमदना खंगहौदना लैमाइदगे पाइखल्लई अदुगा खंगहौदना मांगख्रे केसो मसा अदु हुमांगना पुंगलुप लुखी बुट अदुना हेक मांगखिबगा मफम अदु पुंचिक चिखी मसिदगी केसोना लैरोन खरा सोलगा फमदुना ममित उसिंदुना बुट अदुबु लाकपा ngaiduna लैखी असोमदना बुट अदुना केसोना हाइरइबा खुल अदु यौरे खुल अदु केसोगी नुपी अंगांगना लैरिबा खुल अदुनी मसिदगी बुट अदुना असुम पायरगा लाकपदा उ अमगी मखोंगदा मी खरा फमलगा लैबदु उखी मसिदगी चंगसिल्लगा नुपा अमगी मकोकता पाक थाखी मसिदा नुपा अदुना कइनोने हाइदुना मको अदु मखुना नांथै अदुगा कोइलै लेदुना येंगी लरिबा ममानबसिंगना कइदोरगे भाई हाइना हंगई मसिदा नुपा अदुना कइनो खंगदिनी अइगी कोकसिदा पाक थारिने ममानबा अमना हेरा लिला ताबो ओरंगनिदा नंगसु मसिदा अतोपा ममानबा अमना भाई मयाम हौजिंगने लैकाइसे कइनोम तौरिबनी खुनसिदा लैबा केसो हाइबरा कइनो अदुगी माइबदुना बुत थादोकलगा मी हाटली हाइबनी अदुना अइखोइसु हनरसी थेंगे असुमना हाइनरिङै केसोना थारकपा बुट अदुना नुपा अमगी मखौरिदा मखुट अदु थमखी मतमसिदा नुपा अदुना भाई अइगी ngaksamda इंग लाउबा मीगी मखुट अमा खौरी मेले नोय उद्रो असुमना नुपा अदुना कीना लाउरकपा अदुदा मयामदु फट लैथोरई मतम अदुदा नुपा अदुगी तुंगदा मुसिन मुबा अमा लेपगा लैबा अदु मयामदुना उबदगी सिदी केसोगी बुटनीने हाइना लाउरमनगा काइदुना चेनख्रे असुमना मफम अदुदा लैरंबा मियोय पुनमक मागी युम जौनबा चेनखी मसिगी मतुंग बुट अदुना असुम लाकपदा खुल अदुगी सेंजाव पाइबा भैरगी युमदा बुटकी फिजोल सेटपा नुपा अहुम चंगसिनखी मसिदा केसोगी बुट अदुना नुपा अहुम अदुगी मतुंगदा मासु इनरई नुपा अहुम अदुना हाइनरई भाई मयाम आई मपानगी थोंजावसे सिदा दोंग थिलके अदुगा नखोइना मनिंग मयासिदा कोइचेन चेलुको अदु ओरदी मखोइ कीबदगी खनाम थोलारोय अदु ओरदी अइखोइना हुरानिंग पोट खुदिमक लोइना हुबा यारेदना असुमना हाइनदुना बुटकी फिजोल सेटपा नुपा अमा मांगोलोमदा चटखरे अदुगा मनिंग मया अदुदा हुरानबा अनिदुना लैहौरे तंजा असिदा मनिंगदा पाक्थरगा लुमलगा लैरिबा हुरानबा अनि अदुदा केसोगी बुट अदुना प्रप चंगसिल्लगा लाओ हाइना मखुना साइन तौरमी हुरानबा अनिदुदी मखोइगी ममानबा अदु ओइरपै निंगदुना कै हाइगे हाइदुना मनाक चंगसिल्ली मसिदा बुट अदुना लाओ हाइना मखुतुना साइन तौदुना सुमांगलोमदा पुरई अदुगा मांगोलोमदा फट लैसिनखी अदुगा मफम खंगदना मांगख्रे मांगोलददी मखोइगा ममानबा अदुना थोंग थिनगदबगी तौरगा लैरमखी मसिदा थोंग थिनगे तौरंबा ममानबा अदुना परप थोरकलगा करिगी लाइनो मनिंगदा लैयो हारगा हाइना चैरई मसिदा मनिंगदा लैरुबा हुरानबा अनिदुना हाइरई कइनो भाई नंगना लाओना हाइबदगी इखोइ लाई नत्रो अस काइदि वाखनो अदुना मो आइदी मफम सिदा अदुम लैने
ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯂꯨꯝꯃꯤꯉꯩꯗ ꯈꯨꯠꯈꯠꯂꯒ ꯀꯧꯔꯛꯏꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯈꯤ, ꯑꯗꯨꯕꯨ ꯀꯦꯁꯣꯒꯤ ꯕꯨꯠꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯥꯡꯒꯣꯟꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯨꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯃꯈꯥ ꯄꯥꯡꯅ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯤꯅꯕꯗꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ "ꯊꯣꯡ ꯍꯥꯡꯉꯣ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯝꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯍꯥꯡꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯀꯧꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯌꯨꯝꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯕꯨꯠ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯁꯣꯝꯗ ꯃꯥꯏꯕ ꯀꯦꯁꯣꯅ ꯕꯨꯠ ꯑꯗꯨ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯠ ꯑꯗꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕ ꯇꯣꯛꯂꯒ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯀꯦꯁꯣꯗ ꯕꯨꯠ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯈꯔꯅ ꯇꯧꯕꯅꯤ, ꯕꯨꯠ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯉꯔꯥꯡ ꯀꯦꯁꯣꯒꯤ ꯕꯨꯠ ꯂꯥꯛꯇꯨꯅ ꯌꯨꯝꯗ ꯇꯝꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯅ ꯍꯨꯔꯥꯟꯕ ꯆꯪꯂꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯈꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ "ꯀꯦꯁꯣ ꯀꯗꯥꯏꯗ ꯂꯩ? ꯄꯨꯊꯔꯛꯎ" ꯍꯥꯏꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯄꯗ ꯀꯦꯁꯣꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯜꯂꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯅꯪꯂꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯈꯃꯨꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯔ ꯇꯧ ꯉꯝꯕ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯈꯟꯖꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯁꯣꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯉꯪꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯥꯎ ꯑꯗꯨ ꯈꯪꯍꯧꯗꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯀꯤꯅꯔꯛꯇꯨꯅ ꯑꯃꯃꯝ ꯑꯁꯨꯝ ꯆꯠꯅꯈꯤꯕꯗꯒꯤ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯠꯅꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯄꯨꯜꯂꯞ ꯐꯝꯂꯒ ꯋꯥ ꯇꯥꯟꯅꯔꯛꯏ꯫ "ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯑꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯛ, 'ꯍꯦꯔꯥ, ꯀꯩꯒꯤ ꯆꯠꯂꯨꯗꯣꯏꯅꯣ? ꯃꯗꯨꯒꯤ ꯀꯦꯁꯣ ꯍꯥꯏꯕ ꯃꯥꯏꯕꯗꯨ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯔꯦꯝꯕꯗ ꯌꯥꯝꯅ ꯋꯥꯍꯜꯂꯦꯅꯦ'" ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄꯗ ꯅꯣꯡꯃ ꯀꯦꯁꯣꯕꯨ ꯑꯅꯥꯕ ꯌꯦꯡꯕꯤꯅꯕ ꯀꯧꯔꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯔꯨꯕ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ, "ꯑꯦ, ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯕ? ꯍꯥ? ꯅꯠꯇꯦꯅꯦ, ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈꯤꯒꯦ?" ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯂꯤꯈꯤ꯫ ꯃꯁꯤꯗ ꯍꯥꯟꯅ ꯈꯪꯂꯝꯗꯕ ꯃꯤꯌꯥꯝꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯏ, "ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯀꯦꯁꯣꯗ ꯑꯩꯈꯣꯏꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯅꯦ꯫ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯛꯏꯕ ꯖꯥꯠꯅꯤꯅꯦ꯫ ꯀꯌꯥꯗ ꯊꯃꯣꯏ ꯄꯤꯛꯂꯤꯕ ꯃꯤꯅꯣꯅꯦ"꯫ ꯃꯁꯤꯗ ꯈꯔ ꯑꯃꯅ, "ꯀꯔꯤꯒꯤ ꯍꯥꯏꯖꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯊꯦꯡꯅꯍꯟꯒꯗꯕꯅꯤꯅꯦ"꯫ ꯃꯁꯤꯗ ꯈꯔ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯝꯅ ꯑꯉꯝ ꯇꯥꯟꯅꯔꯗꯤ ꯑꯩꯈꯣꯏ ꯁꯣꯛꯄ ꯌꯥꯏ, ꯑꯗꯨꯅ ꯑꯃꯁꯨ ꯀꯥꯏꯅꯗꯅꯕ ꯁꯦꯡꯗꯣꯛꯅꯔꯒ ꯂꯣꯏꯁꯤꯟꯕꯅ ꯐꯒꯅꯤꯗ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯃꯌꯥꯝꯅꯁꯨ ꯁꯦꯡꯗꯣꯛꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯀꯦꯁꯣꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯊꯝꯕ ꯕꯨꯠ ꯑꯃꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣ ꯁꯥꯎꯃꯟꯈꯤꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯕꯨꯠ 19 ꯀꯧꯈꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯃꯤꯗꯤ ꯁꯤꯍꯟꯗꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯣꯠ ꯅꯩꯔꯨꯆꯣ, ꯀꯔꯤꯒꯨꯝꯕꯗ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯠꯂꯨ ꯍꯥꯏꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯊꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ, ꯁꯥ ꯁꯟ ꯄꯨꯝꯅꯃꯛ ꯁꯪꯒꯣꯜꯗ ꯐ꯭ꯔꯨꯡ ꯐ꯭ꯔꯨꯡ ꯆꯦꯟꯕ, ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯀꯞꯇꯨꯅ ꯇꯦꯡꯊꯥ ꯅꯧꯑꯣꯏꯕ ꯑꯀꯤ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯠꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯦ꯫ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫
ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯗꯪ ꯗꯪ ꯆꯦꯟꯕ ꯅꯣꯛꯄ ꯈꯦꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯏ꯫ ꯃꯁꯤꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯃꯄꯥꯟꯗ ꯊꯥꯡ ꯄꯥꯏꯔꯒ ꯅꯍꯥ ꯀꯌꯥ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯒꯠꯇꯨꯅ ꯋꯥꯡꯅ ꯄꯨꯈꯠꯈꯤ ꯑꯗꯨꯒ ꯊꯥꯗꯔꯛꯏ꯫ ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯐꯅ ꯌꯥꯝꯅ ꯌꯥꯎꯅꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯤꯡꯅ ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯟꯁꯤꯟꯖꯗꯨꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯁꯨ ꯌꯥꯎꯅꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯀꯞꯄ ꯂꯥꯎꯕ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯀꯟꯕ ꯊꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯅꯤꯡ ꯃꯌꯥꯗ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯎꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯃꯨꯡ ꯈꯔꯗꯤ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯨꯠ ꯊꯥꯅꯔꯛꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯅꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯅꯨꯄꯤꯁꯤꯡꯗꯤ ꯀꯞꯄ ꯂꯥꯎꯕ ꯀꯌా ꯇꯧꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯤꯍꯨꯟ ꯁꯣꯟꯕ ꯀꯌꯥꯗꯤ ꯋꯥꯟꯊꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯨ ꯋꯥꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ "ꯑꯣꯖꯥ ꯃꯥꯏꯕ ꯀꯦꯁꯣ, ꯑꯩꯈꯣꯏ ꯋꯥꯔꯦ, ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯗ ꯑꯣꯠꯄ ꯇꯣꯛꯄꯤꯔꯣ" ꯍꯥꯏꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯅꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯚꯨꯠꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯂꯦꯞꯄꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯀꯦꯁꯣꯒꯤ ꯏꯃꯨꯡꯗ ꯑꯣꯠꯂꯕꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯚꯨꯠꯁꯤꯡ ꯑꯗꯨ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯚꯨꯠꯁꯤꯡ ꯑꯗꯨ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯀꯥꯏ ꯈꯨꯟ ꯑꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨ ꯀꯦꯁꯣꯗ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅ "ꯐꯔꯦ, ꯑꯩꯒꯤ ꯚꯨꯠꯁꯤꯡꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯉꯁꯤꯒꯤꯗꯤ ꯍꯟꯕꯤꯔꯣ." ꯑꯁꯨꯝꯅ ꯀꯦꯁꯣꯅ ꯍꯥꯏꯕꯗ ꯚꯨꯠꯁꯤꯡ ꯑꯗꯨ ꯍꯜꯂꯨ ꯌꯥꯈꯤꯗꯦ꯫ ꯀꯦꯁꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯁꯣꯅ "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯕꯗ ꯚꯨꯠ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯀꯔꯥꯏꯅꯣ?" ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯃꯁꯤꯗ ꯀꯦꯁꯣꯅ "ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯑꯋꯥꯃꯟ ꯄꯤꯌꯨ ꯍꯥꯏꯕꯅꯣ?" ꯃꯁꯤꯗꯒꯤ ꯚꯨꯠ ꯑꯃꯅ "ꯃꯤ ꯆꯥꯒꯦ, ꯃꯤ ꯑꯃ ꯄꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯦꯁꯣꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯀꯔꯝꯅ ꯃꯤ ꯑꯃꯕꯨ ꯚꯨꯠꯁꯤꯡ ꯑꯗꯨꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯁꯣꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ ꯚꯨꯠꯁꯤꯡ, ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ, ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯑꯩꯅ ꯃꯤ 3 ꯄꯤꯔꯒꯦ" ꯍꯥꯏꯅ ꯊꯦꯝꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯚꯨꯠꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯃꯥꯏꯕ ꯀꯦꯁꯣꯅ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ 2 ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯍꯟ ꯑꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯏꯄꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯈꯔ ꯐꯔꯕꯅꯤꯅ ꯑꯕꯣꯛꯅ ꯑꯩꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯒꯅꯤꯗ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯦꯁꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯥꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯊꯣꯝꯖꯤꯟꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯃꯄꯥꯟꯗ ꯑꯍꯟ ꯑꯃꯅ "ꯏꯕꯨꯡꯉꯣ, ꯑꯃꯥꯏꯕ ꯀꯦꯁꯣ, ꯅꯪ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ." ꯑꯍꯟ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯌꯥꯝꯁꯦ ꯆꯟꯗ꯭ꯔꯦ, ꯑꯗꯨꯅ ꯈꯨꯟꯒꯤ ꯅꯤꯝ ꯃꯈꯣꯡꯗ ꯆꯠꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯈꯪꯗꯣꯛꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯦꯁꯣ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯅꯤꯝ ꯃꯈꯣꯡꯗ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯑꯃꯅ ꯀꯦꯁꯣꯗ ꯍꯥꯏꯔꯛꯏ, "ꯀꯦꯁꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯨꯟ ꯑꯁꯤꯗ ꯚꯨꯠ ꯊꯥꯗꯣꯛꯂꯒ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯃꯁꯤꯗ ꯀꯦꯁꯣꯅ "ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯕꯅꯅꯤ꯫ ꯑꯩꯗꯤ ꯈꯨꯟ ꯑꯁꯤꯗ ꯚꯨꯠ ꯊꯥꯖꯤꯟꯗꯨꯅ ꯃꯤ ꯍꯥꯠꯈꯤꯕꯗꯤ ꯂꯩꯇꯦ." ꯃꯁꯤꯗ ꯅꯍꯥ ꯑꯃꯅ "ꯀꯔꯤ? ꯅꯪꯅ ꯉꯔꯥꯡ ꯊꯥꯔꯛꯄ ꯚꯨꯠꯇꯨꯅ ꯑꯩꯈꯣꯏꯗ ꯑꯣꯠꯂꯤꯕꯗꯨꯗꯤ ꯚꯨꯠ ꯃꯁꯥꯅ ꯐꯥꯎꯕ ꯍꯥꯏꯔꯝꯂꯕꯅꯤꯅꯦ? ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯑꯩꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯝꯕ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯒꯤꯅꯤꯅꯦ? ꯅꯊ꯭ꯋꯥꯏ ꯂꯧꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯀꯔꯤ? ꯅꯪ ꯀꯌꯥꯝ ꯍꯩꯕ ꯃꯥꯏꯕꯅꯣ ꯍꯥ? ꯅꯪꯅ ꯍꯥꯟꯅ ꯚꯨꯠ ꯊꯥꯖꯤꯜꯂꯛꯂꯒ ꯃꯤ ꯍꯥꯠꯄꯗꯒꯤꯅꯤꯅꯦ, ꯃꯤꯍꯠꯄ ꯃꯥꯏꯕꯣ." ꯑꯁꯨꯝꯅ
खुनगी नहा खरगा माइबा केसोगा खनरकपा संकटरकपा अदुदा अहन खरना खामजिनखी अदुगा अहन अमना हाइरई केसो नंगना लांफै चटलिङैदा लेकाई खुन असिदा नंगी बुटनी हाइबा बुट खरना मी हाली अदुगा इमुंगदा किहन खंगहन तौरगा सना लुपा हुराली मधु करिगिनो मसिदा केसोना सावब पुनमक फाथरगा हाइरई मयामना खल्लिबसिंग अदो मधु लाली आइदी आइगी थबक अमगिदमक अनाबा येंगबा चिंखुन अमता चलुबनी अनाबा अदु फाबा अदुदा हराउबदगी मखोइना पिरकपा इरोइनी आइगी सुमांगदा लेहौरिबदो आइना चटख्रिङैदा थोई हारिबा बुट अदुदी बुट नते हुरानबनी मखोइना आइबु मिंचत थिननबा बुट की फिरोन सेचिलगा बुट साबनी असि हायरगा केसोना लाउरई हौजिक मयामसिगी मरक्ता हुरानबा अहुमदु यावरबदी थोरउ नत्रबदी अफबो ओरोय हायना हन्ना हन्ना लाउरखी हंजिन हंजिन लाउरबसु थोरखिदे मसिदगी केसोना करिगुंबा थोरउ यादबा तारबदी बुत हाजिनदुना हाटकनी हायना किहनबदगी हुरानबा अहुमदु थोरकले मसिगी मतुंग हुरानबा अहुमदुना मखोइना तौखिबा थबकसिंग अदु लोइना हायरमी अदुगा सीख्रिबा मीसिंग अदुसु सोइबदगी हाटपनी हायना हायरखी मखोइना पोरकपा सना लुपा पोचै मुन्ननबा बुट की फिजोन सेचलगा तमनबदा कीदुना वानथरगा सीबा खोंबानदा तासिलगा खोंबानदा लेरंबा वाचेतना युंगदुना सीबा आसिना चिंबा कया तौबनी अखोइना अतमनना हाटपदी नत्ते असुमना हायरखी अदुबु केसोगी ममांगदा इकाइरबा मियामना हुरानबा अदुदा योमसिंदुना नखोइ लेबना अखोइसे इकाइबा नंगलिबनी हाइदुना फूखी अहन मयामना खामनबा फनकन होनखी अदुबु उपाय लेखिदे मसिदगी हुरानबा अहुम अदु तसेंबदी सीखिदे अदुबु केसोना माना बुटसिंग अदुदा सानरुबगी ममल अदु पिनिंगाय लेतबदगी मागी इमुंगबु अवाबा नंगहल्लिबा हुरानबा अहुम अदुगी थवाय अदु लोथोखी मसिगी मतुंग नुमित पुंगता तारे मयामसु फूबदगी सिरबा हुरानबा अहुमदु हुंदोकलमनगा मियाम अदु मयुम मयुमदा हन्नख्रे मसिगी मतुंग मतम असिदा केसोना मागे बुटसिंग अदुबु कौखी अदुगा हुरानबा अहुम अदुगी थवाय अदु पीख्रे अदुगा बुटसिंग अदुसु लोइसिनखी मसिदगी हुरानबा अदुगी मियोय खरा थोरकलगा मथौ मंगम पांगथोख्रे असुमना नुमित हुमनी मरिनी हौख्रे मसिदगी नोंगमा अयु अंगनबा अमदा केसो यावना लेकाय मियाम वातानरमी लेकाय मियामना केसोदा हायरमी केसो अखोई नंगी नफमदा यामना लानख्रे करीनो कमदोबनो हाइबदु खंथहौददना नंबु लाना खल्लुरे ममांग थक्ता सौनखिबा वरौनखिबा मयामदु काउथोकनरसिको अखोई लेकाय मयामना नंगी युम साबदसु मतेंग पांगलगे हौजिक्ति नंगसु अफाव माइबा अमा हाइबदु ओरेदना सिदगिदि अखोई येंखिनबा लैतना लेकाय असिदा पुन्ना हिमिनरसिको मसिदा केसोनासु वफम मदु तरामना ओपगा लोइनना नुंसी चानना हिमिनसी हाइखी असुमना केसोगे युम अदु लेकाय मयामना मतेंग पांगदुना फजबा युम अमा साखी असुमना केसो नुंगाइना पाले मसिगी मतुंग नुमित खरनी लेरगा केसोगे युमदा माइबा लुखोय लाखी लुखोय उबदा केसोना खुरुमजकी अदुगा लुखोयना लाकपा मरम हंकी मसिदा अमाइबा लुखोयना केसो सेसे ngасidi nangna ingonda sinaramba hi yai ase nang amu ojaro masigi matengna nang ojasu nungaina pale ne he nangsu masigi mapandagi ne nungaina paloko aina chingkhun aduda lairembi lei magi makutta yai oiba nung lei haina haijin khiba adudi nangdi awoiba maki oina yai adu purak ledana ha phare phare nang oja hallage ko nungaina palu asumna hairam laga maibal lukhoi hankhre keso mana wana phangjarakpa hi yai adu amu khatna phangjaba aduda yamna harau jakhi imungda chengchenduna magi nupi angang singda pot adugi maramda wari likhi masidagi makoi yai adugi mapandagi yamna nungaina pankhre wari asi matang asida loijari wari asida soikiba wahai wata kaya yawrabasu tabi dibasingna pukchal sauna ngapigani